Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu mahusagumna mayamgi mafamda Langla Langjin taramanga suba tangkak amuk puduna lakjari. Mayam punna taminarasi. Pakhatji thamoisi lamhen binangna wahalli. Mikup khuding achumbaso aranba oina uhalli. Aranbaso achumbra haina khalli. Punsi basu chay mapaira ka lakpana turel mapandu yauri. Turel mayayduda laijana irupadu ubada mamitu kanglaulok tuklaga machinduda susunjiri. Asukam jawba turel isingsida matandaga irupaga layba ngamine. Masi kayadagi ba khangjuba ngangnuba. Ay lai kasi khangbiba natiba. Masi ngangse soidana naba tarimi. Amta kawkatke. Asi khalladuna punsiba turel mapanduda nagna lepaga khonjeldu paurapna kaurai. Angang lai jaso punsibagi khonjeldu tabada irupado jab lepi. Khonjeldu gi maikai tamna mamitu phat yingkhalai. Punsibana turel mapanduda lepaga leirambadu ubada lai jadi ikaibadi hairanu nokfit tauraga. Damsa ai irupine Nangdi imphal macha oibanina namana pokpadagi irupaga haido phangjaram loido phangmana teba minu irupas bhawa ngasina hanba uboiranganine punsi badu sawbadi lairadana lainjagi mataududa noktum nonglinglatli laijaso makutuna isingdu tekalaklaga sana na damsa ai iroige aduna nghaktang famlaga yinglaugo yengba lairi aina pairiba saisinane sandaraktringaida yam thuna garo punsibana hairido laijade tabiba nate ona tainaba pokomdum oina khomlai damsa aina nungairese nangnadi khanglaroido asi hairaga laijade ising manungdada mana irupningba maongde irupi punsibaso khanglaulorai anga karo haise kanadana karaba aujik phaba karaktriba haibane Karage sorga say amata hondraba maline sunglep leptabidaga hekta ngangine laija punsibada yinglaga amuk hairei adu damsa aroi boina turel mapansidagi amtanga tungdakige adu yardi karage adu yardadi karaoi laijigi mihun khangma punsibani hoine aduga karogo ahoy damsa aduga sumkara doini adu damsa aina tungdabado nang yenguko ai sei kayam haigi yenguba punsibaso hoi haibagum mangakadunomi makutuna lukhamda haifet kanalaga machindudaso tapna sonjari asibo aina nungsi haidushe lodi luihe asi angangsibo kamaina nungsina duino mana ikhoida laaga thabak chinbada mai horaba khoi mado ma senabada tabak haptoribra tawrisubo yeng bhaidunida aise wakhalgadi ayabini nungsibo phungdokdre yumna leibagi wakhalga kallimi laijaso turel mapanduda kanna jingkhalai aduga turel mapanduda nakna leplaga mamaido punsibada onsilaga damsa yinglao ain manon laga chongthage punsibaso hoi haibagom mangakdunomlai laijaso mal olaga turel manungduda chungdaki punsibadi lainjigi mataudu ubada mamit kadu lauthuklaga oima siwaibo kamaina lakna doinome asi hairaga punsiba makokduda makutu hapaga laibak makhaduda ngek phamthei laijaso ising manungdagi phuk phaugalai da kaunge korpado japlepe manga khakta tikhalagi adaga ising manungduda makutuna masa pumba maraga yengi punsibaso mathakdagi kaurai yarene nangbo karone ai chei tharoro lainjado piri damcham nang mafam se thadokduna ne yam thukna chal punsiba ngakna kaigino chaloi nangona wa maidene adugine aina nang thiraise damsa hayeng hairoba ai ngasigi oinadi yararoiba nang saurano damsa
ꯄꯨꯟꯁꯤꯃꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯉꯝ ꯇꯥꯅꯔꯛꯏ ꯌꯥꯔꯣꯏ ngasi ꯍꯥꯏꯒꯗꯕꯅꯦ ꯑꯉꯥꯡ ꯅꯪ ꯀꯥꯈꯠꯂꯣꯗ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯤꯃꯦ ꯅꯪ ꯀꯥꯈꯠꯂꯛꯇ꯭ꯔꯗꯤ ꯑꯩ ꯇꯨꯔꯦꯜ ꯃꯅꯨꯡꯁꯤꯗ ꯑꯣꯏꯅ ꯆꯣꯡꯊꯔꯛꯑꯒꯦ ꯁꯣꯝꯗ ꯂꯥꯏꯟꯖꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯃꯤꯠꯇꯨ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯗꯨꯅ ꯃꯆꯤꯟꯗꯨꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯉꯁꯤꯅꯦ ꯏꯖꯠ ꯄꯝꯆꯔ ꯑꯣꯏꯔꯅꯤ ꯃꯊꯛꯇ ꯂꯦꯞꯂꯤꯕ ꯄꯨꯟꯁꯤꯕꯁꯨ ꯑꯃꯨꯛꯀ ꯂꯥꯎꯔꯛꯏ ꯑꯉꯥꯡ ꯑꯩ ꯆꯣꯡꯊꯔꯛꯎꯔꯥ ꯂꯥꯏꯟꯖꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗꯨꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯛꯏ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯉꯥ ꯈꯛꯇꯒ ꯂꯦꯛꯈꯠꯂꯒ ꯂꯩꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯂꯥꯏꯟꯖꯁꯨ ꯄꯥꯈꯠꯄ ꯀꯩ ꯑꯣꯏ ꯄꯨꯟꯁꯤꯕꯗ ꯋꯥꯍꯩ ꯑꯃꯗ ꯍꯥꯏꯔꯝꯗꯕꯤ ꯏꯁꯤꯡꯗꯨꯗ ꯆꯕꯨꯛ ꯂꯨꯞꯈꯤ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯟꯖꯅ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯂꯨꯞꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯑꯉꯥꯡ ꯃꯆꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ ꯀꯗꯣꯝꯗ ꯃꯥꯡꯈ꯭ꯔꯕꯖꯥꯠꯅꯣ ꯄꯨꯟꯁꯤꯕꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯂꯥꯏꯟꯖꯅ ꯐꯥꯎꯒꯠꯂꯛꯃꯟꯗꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯍꯥꯊꯨ ꯇꯨꯔꯦꯜ ꯃꯅꯨꯡꯗꯨꯗ ꯀꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯥ ꯂꯥꯏꯟꯖꯅ ꯐꯨꯛ ꯐꯥꯎꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯣꯅꯣꯆꯨꯕꯤ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯣ ꯑꯩ ꯃꯤꯍꯨꯟꯒꯁꯦ ꯌꯧꯔꯨꯔꯕꯅꯤ ꯅꯪ ꯉꯁꯤꯅꯦ ꯑꯩ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯂꯥꯏꯟꯖꯁꯨ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯄꯨꯟꯁꯤꯕꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯗꯥꯝꯆꯥ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯝ ꯀꯥꯔꯛꯅꯤꯡꯂꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯍꯧꯖꯤꯛꯀꯤ ꯆꯣꯡꯊꯕꯗꯨꯗ ꯏꯔꯩꯅ ꯆꯦꯟꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯐꯅꯦꯛꯇꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯩꯗꯣ ꯌꯥꯔꯦ ꯑꯗꯨꯗ ꯂꯦꯞꯄꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯖꯨꯠ ꯆꯥꯗꯕꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪ ꯑꯃꯀꯣ ꯄꯨꯟꯁꯤꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯕꯒ ꯙꯝꯆꯥ ꯂꯝꯕꯤꯗ ꯃꯤ ꯊꯦꯡꯅꯔꯗꯤ ꯑꯁꯣꯝꯗ ꯑꯝꯇ ꯊꯥꯔꯛꯑꯣꯀꯣ ꯑꯣꯏꯌꯦ ꯄꯨꯟꯁꯤꯕ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯕꯤ ꯈꯨꯝꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯂꯥꯏꯟꯖꯗꯨ ꯇꯨꯔꯦꯜ ꯃꯅꯨꯡꯗꯨꯗ ꯃꯊꯟꯇ ꯂꯩꯔꯤ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯤ ꯀꯥꯈꯠꯂꯛꯑꯣꯌꯦ ꯑꯩꯕꯨ ꯐꯅꯦꯛ ꯌꯥꯎꯗꯕꯤꯗ ꯀꯃꯥꯏꯅ ꯀꯥꯔꯛꯇꯣꯏꯅꯣꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡ ꯍꯦꯛ ꯉꯥꯡꯉꯤ ꯃꯤꯅ ꯁꯣꯝꯗ ꯄꯥꯈꯠꯂꯤꯀꯥꯟꯁꯤꯗ ꯄꯨꯟꯁꯤꯕꯁꯨ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯏ ꯑꯁ ꯑꯩꯕꯨ ꯀꯅꯥꯗꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ ꯏꯁꯤꯡꯗ ꯁꯨꯝ ꯇꯤꯡꯂꯒ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯅꯤꯃꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯗꯧꯔꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯄꯨꯟꯁꯤꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯍꯦꯟꯕꯅ ꯀꯩꯅꯣꯗ ꯑꯆꯧꯕ ꯂꯝꯕꯤ ꯂꯥꯛꯄꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯏꯁꯤꯕꯣ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯂꯥꯏ ꯀꯧꯅꯔꯛꯄ꯭ꯔꯣ ꯄꯨꯟꯁꯤꯕ ꯈꯨꯝꯗꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯦꯝꯕꯅ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯚꯥꯏ ꯂꯥꯏꯁꯦ ꯊꯦꯡꯅꯔꯛꯇ꯭ꯔꯕꯣ ꯇꯟꯖꯥꯗꯨꯗ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯂꯥꯏꯟꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯔꯛꯄꯗꯣ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯎꯔꯨꯔꯦ ꯑꯟꯖꯨ ꯅꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯄꯨꯟꯁꯤꯕꯅ ꯈꯪꯀꯧ ꯀꯧꯔꯛꯄꯅꯤ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯆꯞ ꯂꯦꯞꯄꯤ ꯄꯨꯟꯁꯤꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯍꯦꯟꯕꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯟꯖꯨꯅ ꯗꯗꯥ ꯀꯩ ꯍꯥꯏꯒꯦ ꯂꯤꯡꯖꯦꯜꯗꯤ ꯂꯩꯁꯦꯝꯕ ꯎꯕꯗ ꯏꯀꯥꯏꯕꯤꯒꯁꯨ ꯇꯧꯖꯔꯤ ꯄꯨꯟꯁꯤꯕꯁꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯂꯠ ꯂꯠ ꯇꯧꯔꯒ ꯂꯥꯏꯖꯗꯣ ꯏꯔꯨꯞꯄꯒ ꯂꯩꯍꯧꯕꯅꯤ ꯑꯩꯅ ꯀꯥꯔꯧ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯗ ꯀꯨꯏꯅ ꯇꯤꯡꯂꯗꯤ ꯁꯣꯏꯗꯅ ꯅꯥꯔꯅꯤ ꯅꯣꯏ ꯑꯅꯤꯅꯅꯦ ꯑꯝꯇ ꯀꯥꯈꯠꯍꯜꯂꯨ ꯆꯠꯂꯣ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯑꯁꯥ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯏ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏ ꯚꯥꯏꯁꯦ ꯂꯥꯏꯖꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯗꯨ ꯊꯦꯡꯅꯗ꯭ꯔꯦ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯅꯣꯏ ꯑꯅꯤꯅꯅꯦ ꯂꯥꯏꯖꯕꯨ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯂꯤꯡꯖꯦꯜ ꯏꯀꯥꯏꯅ ꯍꯣꯏ ꯗꯗꯥ ꯀꯧꯅꯨ ꯌꯥꯝꯕꯨꯡ ꯀꯧ ꯑꯩꯗꯤ ꯑꯥꯔꯀꯦꯅꯤ ꯍꯣꯏ ꯌꯥꯝꯕꯨꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯟꯖꯨꯗꯤ ꯃꯆꯤꯟ ꯈꯨꯝꯂꯒ ꯀꯤ ꯅꯣꯛꯂꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯦꯅ ꯀꯟꯅ ꯇꯧꯔꯤ
ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯗꯤ ꯅꯣꯏ ꯑꯅꯤꯁꯨ ꯅꯃꯥ ꯄꯥꯟꯁꯤꯜꯂꯗꯕꯅꯤ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯅꯗꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯕꯁꯨ ꯂꯤꯡꯖꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯟꯖꯨ ꯂꯤꯡꯖꯦꯜꯒꯤ ꯂꯦꯡꯖꯨꯞꯇꯨꯗ ꯀꯪꯉꯦꯟ ꯏꯜꯂꯒ ꯍꯩ ꯏꯔꯥꯡ ꯃꯄꯤ ꯀꯩꯕꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯅꯃꯥ ꯄꯥꯟꯕ ꯈꯣꯠꯄ ꯍꯥꯏꯗꯨꯕꯣ ꯑꯩꯁꯨ ꯈꯪꯗꯦꯍꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯂꯤꯡꯖꯦꯜ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯃꯣꯏꯒꯤꯁꯦ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯗꯕꯅ ꯁꯥꯔꯤꯕ ꯑꯅꯤꯁꯦ ꯐꯣꯡꯗꯣꯛꯍꯜꯂꯁꯤꯔ ꯂꯤꯡꯖꯦꯜ ꯑꯍꯣꯏ ꯐꯣꯡꯗꯣꯛꯅꯍꯜꯂꯁꯦ ꯑꯗꯨꯒꯅꯦ ꯀꯣꯏꯅꯍꯜꯂꯁꯦ ꯑꯟꯖꯨ ꯍꯌꯦꯡꯗꯤ ꯈꯪꯅꯤꯕ ꯊꯕꯛ ꯍꯧꯒꯦ ꯏꯍꯦ ꯂꯥꯏꯖꯗꯣ ꯇꯨꯔꯦꯜꯗ ꯏꯔꯨꯞ ꯍꯧꯋꯦ ꯍꯥꯏꯗꯥꯏꯅꯦ ꯑꯝꯇ ꯐꯨꯗꯔꯨꯁꯤ ꯂꯥꯎ ꯏꯁ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯤꯉꯩꯗꯒ ꯃꯊꯟꯇꯒ ꯏꯔꯨꯞꯄ ꯈꯪꯅꯤꯕ ꯃꯥ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯥꯛꯏ ꯂꯥꯏꯖꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯉꯛ ꯈꯛꯇ ꯂꯤꯛꯈꯠꯂꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯟꯖꯨꯅ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯇꯧꯔꯤꯗꯨꯗꯤ ꯂꯥꯏꯖ ꯑꯅꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯏꯗꯣ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯑꯟꯖꯨ ꯅꯣꯏ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯒꯤ ꯐꯅꯦꯛꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯀꯥꯈꯠꯂꯛꯑꯒ ꯐꯅꯦꯛ ꯑꯆꯣꯠꯄꯗꯣ ꯍꯣꯡꯗꯣꯛꯎꯗꯅ ꯋꯥꯊꯤ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯑꯩ ꯐꯤꯕꯝꯁꯦ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯦ ꯁꯠ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯉꯥꯎꯕꯤ ꯑꯆꯣꯠꯄ ꯁꯦꯠꯂꯒ ꯌꯨꯝꯗ ꯀꯥꯕ ꯍꯧꯅꯗꯦꯅꯦ ꯍꯣꯏ ꯉꯥꯎꯗꯕꯤ ꯑꯅꯤ ꯑꯩ ꯐꯅꯦꯛꯇꯣ ꯇꯨꯔꯦꯜ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯁꯠ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯋꯥꯊꯤ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯅꯨꯋꯣ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯉꯛꯅ ꯑꯍꯥ ꯅꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯂꯩꯔꯅꯨ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯗꯥꯝꯆꯥꯅ ꯀꯥꯔꯛꯑꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯀꯥꯟꯁꯤꯗ ꯅꯣꯏꯒꯨꯝꯕꯅ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯕꯤꯒꯗꯕ ꯂꯥꯏꯖ ꯃꯥꯜꯂꯨꯔꯕ ꯑꯁꯦꯡꯕꯩꯔꯣ ꯂꯥꯏꯖ ꯅꯪ ꯐꯅꯦꯛ ꯁꯦꯠꯇ꯭ꯔꯕ ꯂꯥꯏꯖ ꯁꯥꯎꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯣ ꯁꯤꯕꯣ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯃꯈꯥꯗ ꯉꯦꯛ ꯐꯝꯂꯒ ꯊꯔꯣ ꯑꯣꯜꯂꯒ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯅꯣꯛꯀꯅꯨ ꯁꯤꯕꯨ ꯑꯩꯅꯔꯣ ꯂꯥꯏꯖ ꯃꯈꯣꯜꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯉꯥꯎꯕꯤ ꯑꯅꯤ ꯐꯅꯦꯛꯇꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯂꯤꯡꯖꯦꯜꯗꯨ ꯅꯣꯛꯅ ꯐꯅꯦꯛꯇꯨ ꯂꯥꯏꯖꯗ ꯄꯤꯔꯒ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯂꯒ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈꯠꯂꯛꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯃꯤꯟꯅꯔꯦ ꯂꯥꯏꯖꯗꯤ ꯃꯁꯥꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯂꯩꯔꯨꯕꯅ ꯊꯛ ꯅꯤꯛꯂꯦ ꯌꯨꯝ ꯌꯧꯕꯒ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯛꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯛꯂꯒ ꯂꯩꯈ꯭ꯔꯦ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯁꯨ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯑꯟꯖꯨꯅ ꯂꯥꯏꯖ ꯅꯪ ꯍꯌꯦꯡ ꯅꯨꯡꯊꯤꯜꯁꯦ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯀꯩꯒꯤꯅꯣ ꯍꯪꯂꯒꯅꯨ ꯂꯩꯔꯝꯃꯣ ꯍꯥꯏꯗꯤꯅꯦ ꯀꯣꯛ ꯂꯩꯔꯝꯃꯣ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯄꯅꯤ ꯀꯤꯕꯨ ꯀꯤꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯟꯖꯨꯅ ꯑꯃꯨꯛ ꯀꯤꯔꯨꯅꯨ ꯌꯥꯔꯦ ꯏꯕꯦꯝꯃ ꯐꯅꯦꯛ ꯊꯣꯛꯄꯤ ꯑꯁ ꯌꯥꯔꯦꯕ ꯑꯃꯨꯛ ꯀꯥꯏ ꯍꯧꯕꯤꯔꯛꯑꯅꯣ ꯑꯗꯣ ꯅꯣꯏ ꯉꯁꯥꯏ ꯂꯥꯛꯏꯗꯣ ꯗꯥꯝꯆꯥꯅ ꯍꯥꯏꯔꯒ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯄꯨꯛꯂꯤ ꯇꯠꯇꯣꯔꯦꯅꯦ ꯅꯣꯛꯄꯗ ꯂꯥꯏꯖ ꯐꯤꯗꯨꯅ ꯃꯃꯥꯏꯒꯗꯨ ꯈꯨꯝꯖꯤꯜꯂꯒ ꯑꯁ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯑꯩꯗꯤ ꯑꯁꯣꯝꯗꯅ ꯔꯤꯇꯨꯗꯣ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯑꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯦꯝꯕꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦꯗꯅ ꯀꯩꯅꯣ ꯔꯤꯇꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯏꯊꯣꯛꯇꯕꯤꯗ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯂꯦꯝꯕꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯏꯁꯦ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅꯅꯦ ꯃꯔꯤ ꯆꯦꯠꯅꯕ ꯑꯩꯒꯤ ꯏꯆꯥ ꯅꯦꯟꯁꯤꯒ ꯏꯆꯥ ꯁꯅꯥꯒꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯦ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯂꯦꯝꯕꯤꯗꯣ ꯌꯥꯝ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯔꯤꯇꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯂꯦꯝꯕꯤ ꯏꯆꯥ ꯑꯅꯤꯁꯦ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯟꯅꯅꯕ ꯇꯧꯕꯤꯔꯁꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯌꯥꯝ ꯊꯨꯅ ꯄꯥꯡꯊꯣꯛꯅꯤꯡꯂꯕꯅꯤꯅꯦ ꯑꯩꯗꯤ ꯔꯤꯇꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯆꯥ ꯅꯦꯟꯁꯤꯅꯕꯨ ꯋꯥꯐꯝꯁꯦ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ ꯂꯦꯝꯕꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯂꯩꯔꯝꯂꯣꯏꯗ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯂꯩꯇꯕꯅꯤ ꯅꯨꯄꯤ ꯄꯟꯕ ꯌꯥꯕ ꯏꯆꯥ ꯅꯠꯇꯦ ꯁꯅꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯃꯥ ꯑꯩꯒꯤ ꯋꯥꯗ ꯍꯤꯛꯇꯣꯛꯀꯗꯕ ꯏꯆꯥ ꯅꯠꯇꯦꯗ ꯔꯤꯇꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯑꯗꯨꯗꯤ ꯌꯥꯅꯔꯦꯀꯣ ꯂꯦꯝꯕꯤ ꯌꯥꯅꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯏꯆꯥ ꯅꯦꯟꯁꯤꯕꯨ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯕꯁꯤꯗꯤ
ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯔꯤꯇꯨ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯔꯤꯇꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯪꯂꯥꯟ ꯑꯃꯗ ꯇꯧꯖꯔꯤ ꯀꯔꯤ ꯀꯔꯝꯕ ꯃꯪꯕꯨ ꯃꯪꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯂꯥꯏꯖꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯅ ꯍꯪꯂꯕꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕ ꯀꯥꯔꯟ ꯍꯧꯔꯛꯏ꯫ ꯚꯥꯏ, ꯅꯪꯕꯨ ꯀꯔꯤ ꯂꯝꯆꯠꯂꯨꯗꯕ ꯇꯧꯔꯨꯔꯒꯦ ꯑꯉꯥꯡꯗꯨꯗ? ꯇꯨꯔꯦꯜꯗꯒꯤ ꯀꯥꯔꯛꯎꯒ ꯌꯥꯗ꯭ꯔꯤꯗꯨꯕꯣ? ꯀꯔꯤ ꯆꯨꯡꯉꯝ ꯆꯥꯗꯕ ꯊꯕꯛꯀ ꯇꯧꯔꯨꯔꯒꯦꯕ? ꯑꯁ, ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ, ꯑꯩꯗꯣ ꯍꯥꯏꯔꯔꯣꯏꯁꯤꯔ ꯈꯪꯗꯦꯗ꯫ ꯈꯤꯇꯪ ꯆꯥꯎꯔꯛꯑꯒ ꯑꯣꯏꯅ ꯍꯥꯏꯔꯁꯤꯔ ꯈꯜꯂꯤꯅꯦ꯫ ꯑꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯍꯦꯟꯕꯗꯣ ꯇꯥꯞ ꯑꯣꯛꯂꯛꯏ꯫ ꯑꯁ ꯗꯥꯆꯧꯕ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯛꯀꯅꯨꯗ꯫ ꯃꯤꯅ ꯐꯪꯅꯗꯕꯒꯤꯅꯦ꯫ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤꯀꯣ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩꯅꯦ ꯕꯨꯙꯤ ꯃꯝꯂꯦꯍꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯚꯥꯏ, ꯅꯪ ꯊꯧꯅꯥ ꯍꯟꯈꯤꯅꯨꯀꯣ, ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯏꯔꯁꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯃꯑꯣꯡ ꯌꯦꯡꯁꯤ ꯚꯥꯏ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯅ ꯌꯥꯗꯗꯅ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕꯒ ꯂꯩꯁꯦꯝꯕꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯂꯩꯁꯦꯝꯕ ꯎꯕꯗ ꯃꯁꯥꯗ ꯀꯩꯅꯣꯝꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯔꯟꯕꯤꯔꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯒꯤ ꯃꯔꯝꯗꯁꯨ ꯀꯌꯥ ꯍꯪꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯣ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯔꯟꯕꯤꯔꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ, ꯀꯩꯅꯣ ꯗꯣꯛꯇꯔ? ꯑꯣꯟꯊꯣꯛꯅ ꯀꯥꯈ꯭ꯔꯦꯗꯀꯣ, ꯑꯩꯈꯣꯏ ꯃꯤ ꯍꯦꯜꯂꯛꯄ꯭ꯔꯣꯅ ꯍꯪꯒꯦ ꯇꯧꯖꯕꯅꯤ꯫ ꯍꯦꯜꯂꯛꯑꯦ, ꯑꯩꯈꯣꯏꯗ ꯂꯩꯔꯗꯕꯅꯤ꯫ ꯅꯪ ꯆꯥꯛꯆꯧꯋꯣ꯫ ꯂꯩꯔꯣ, ꯌꯥꯝ ꯆꯥꯟꯅꯖꯕꯅꯤ ꯅꯣꯏ ꯑꯅꯤꯗꯤ꯫ ꯍꯣꯏ, ꯈꯔ ꯑꯗꯨꯝ ꯆꯥꯟꯅꯖꯩ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯗꯤꯅꯦ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦꯍꯦ꯫ ꯇꯧꯅꯨꯗ ꯚꯥꯏ, ꯂꯝꯒꯤ ꯁꯅꯥ ꯃꯆꯤ ꯁꯥꯡꯕꯒꯤ ꯊꯕꯛꯇꯨ ꯇꯣꯛꯎꯗ꯫ ꯅꯪ ꯑꯩ ꯑꯦꯄꯤ 10 ꯄꯤꯕ ꯂꯩꯔꯒ ꯆꯨꯞꯃꯤꯟꯅꯔꯛꯈꯤꯕ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯅ ꯑꯩꯈꯣꯏꯅꯤ ꯊꯛꯃꯤꯟꯅꯔꯒ ꯆꯥꯎꯔꯛꯈꯤꯕ ꯅꯇꯥꯑꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯆꯨꯝꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯔꯟꯕꯤꯔꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯥꯏꯈꯣ ꯚꯥꯏ, ꯅꯪꯒꯤ ꯂꯥꯏꯆꯠꯇꯨꯅ ꯀꯝꯗꯧꯔꯕ? ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯚꯥꯏ, ꯄꯨꯟꯁꯤꯕꯅ ꯀꯔꯤ ꯍꯥꯏꯔꯨꯕꯅꯣꯒ ꯈꯪꯗꯦ꯫ ꯂꯥꯏꯖꯗꯨ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈꯠꯂꯧꯒ ꯌꯥꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯂꯥꯛꯀꯅꯤ, ꯂꯥꯏꯖꯗꯨ ꯄꯨꯔꯒ ꯊꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯩꯁꯦꯝꯕꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯄꯜꯂꯛꯄꯗꯨꯗ ꯔꯟꯕꯤꯔꯗꯣ ꯀꯥꯔꯟ ꯍꯧꯔꯛꯏ꯫ ꯑꯌꯥ ꯚꯥꯏ ꯁꯦꯝꯕ, ꯑꯗꯨꯗꯣ ꯑꯩ ꯍꯪꯂꯛꯇ꯭ꯔꯣ? ꯍꯪꯂꯛꯇꯦꯗ, ꯑꯩꯅꯕꯨꯗꯤ ꯃꯣꯏ ꯑꯅꯤꯁꯨꯅꯦ ꯅꯃꯥ ꯄꯥꯜꯂꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯗꯁ ꯑꯗꯨꯅꯤꯗꯅ ꯀꯝꯗꯧꯏ? ꯑꯁꯤ ꯍꯥꯏꯔꯒ ꯔꯟꯕꯤꯔꯗꯣ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅꯤ ꯅꯪ꯫ ꯑꯁ, ꯚꯥꯏ ꯁꯦꯝꯕꯅ ꯅꯩꯔꯦ ꯀꯩꯅꯣ, ꯄꯣꯏꯟ ꯇꯁ ꯇꯧꯔꯝꯃꯦ, ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯅꯣꯡꯃꯗ ꯄꯨꯊꯣꯛꯅꯗꯦ꯫ ꯑꯁꯤꯅ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯑꯣꯏꯔꯤꯒꯕ? ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯪꯒꯜ ꯆꯪꯅꯕꯗ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯤꯕ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯂꯪꯂꯥꯁꯦ ꯊꯗꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯂꯩꯁꯦꯝꯕꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯇꯨꯝꯖꯗ꯭ꯔꯤ꯫ ꯂꯥꯏꯖ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯤꯒꯔꯦꯠ ꯊꯛꯄ ꯈꯔ ꯍꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠ ꯊꯗꯠꯄꯗꯤ ꯉꯝꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯈꯔꯗꯤ ꯊꯛꯏ꯫ ꯂꯩꯁꯦꯝꯕ ꯂꯩꯕꯒꯤꯔ ꯈꯪꯗꯦ, ꯉꯁꯤꯗꯤ ꯊꯛꯇ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯐꯠ ꯂꯧꯊꯣꯛꯑꯒ ꯂꯥꯏꯖꯒ ꯃꯥꯒ ꯌꯥꯎꯁꯪꯗ ꯑꯕꯦꯔ ꯇꯩꯕꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯑꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ꯫ ꯁꯣꯅꯣꯖꯨꯕꯤ, ꯅꯪꯅ ꯖꯨꯠ ꯆꯥꯗꯕꯁꯦ ꯆꯥꯗꯦꯗꯀꯣ꯫ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯃꯟꯕꯁꯤꯗ ꯑꯩꯒꯤ ꯆꯤꯝꯕꯥꯟꯁꯤꯅꯅꯦ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯄꯜꯂꯒ ꯂꯩꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯍꯨꯕꯤꯔꯤꯕ? ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯤꯕꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗ꯭ꯔꯅꯦ? ꯑꯉꯥꯡ, ꯑꯁ
ꯐꯪꯗ꯭ꯔꯦꯗ ꯑꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯖꯗꯕꯅꯤ ꯍꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯊꯣꯏꯕꯤ ꯇꯥꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯡꯁꯦ ꯑꯣꯏꯅꯅꯦ ꯐꯖꯅ ꯂꯣꯏꯅꯕꯤꯔꯒ ꯂꯣꯏꯔꯦ ꯃꯁꯤ ꯇꯣꯔꯣ ꯁꯝꯐꯥꯕꯤꯁꯤꯅ ꯑꯩꯁꯦ ꯄꯨꯡꯉꯥꯎꯍꯦ ꯉꯥꯎꯍꯟꯕꯤꯔꯦꯍꯦ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯊꯣꯔꯛꯄꯅꯤ ꯂꯩꯁꯦꯝꯕꯅ ꯇꯨꯝꯕꯗꯣ ꯎꯔꯒ ꯄꯨꯟꯁꯤꯕ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕꯒꯨꯝ ꯂꯩꯁꯦꯝꯕꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯀꯩꯅꯣ ꯂꯩꯁꯦꯝꯕ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤꯁꯤꯕꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯂꯥꯛꯇꯨꯅ ꯋꯦꯇꯤꯡ ꯁꯦꯠꯇꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯁꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯏ ꯂꯥꯏꯖꯗꯤ ꯂꯩꯍꯧ ꯀꯥꯔꯒ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜꯅ ꯅꯪꯁꯦ ꯅꯥꯕꯁꯨ ꯅꯥꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯣꯛꯑꯁꯤꯗꯅ ꯂꯥꯏꯖ ꯂꯥꯏꯖ ꯃꯈꯣꯟꯒꯗꯣ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯔꯒ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯗꯥꯝꯆꯥꯅꯕꯨ ꯀꯔꯤ ꯋꯥꯍꯩꯅꯤ ꯍꯥꯏꯒꯦꯕ ꯑꯟꯖꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯕꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯨꯏꯗꯕꯤꯗ ꯐꯠ ꯆꯪꯂꯛꯁꯤꯀꯣ ꯑꯩ ꯀꯣꯛꯁꯤꯁꯨ ꯌꯥꯝ ꯆꯤꯛꯑꯦꯕ ꯂꯤꯡꯖꯦꯜꯅ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯅꯣꯏ ꯗꯥꯝꯆꯥꯅ ꯍꯪꯂꯛꯄ ꯋꯥꯗꯣ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯗꯨꯒ ꯆꯥꯟꯅꯕꯗꯣ ꯈꯨꯝꯂꯝꯃꯨꯀꯣ ꯂꯥꯏꯖ ꯅꯪꯅ ꯅꯤꯡꯖꯕ ꯅꯪꯅ ꯈꯟꯖꯕ ꯅꯪꯅ ꯋꯥꯖꯕ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯝꯀꯣ ꯏꯁ ꯀꯤꯕꯨ ꯀꯤꯖꯩꯍꯦ ꯅꯣꯏ ꯋꯥꯇꯥꯁꯤꯗꯤ ꯀꯤꯕ ꯂꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯔꯨ ꯁꯠꯇꯣꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯝꯒꯅꯤꯀꯣ ꯐꯖꯅ ꯑꯁꯦꯡꯕꯗꯣ ꯈꯨꯝꯗꯣꯛꯑꯝꯃꯣ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯑꯁꯦꯡꯕꯗ ꯍꯥꯏꯖꯒꯅꯤ ꯑꯔꯥꯟꯕ ꯑꯝꯇ ꯍꯥꯏꯖꯔꯣꯏ ꯑꯁꯣꯝꯅ ꯑꯍꯨꯝꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯔꯛꯏ ꯂꯥꯏꯖꯗꯣ ꯀꯔꯤꯝꯇ ꯈꯪꯖꯕꯗꯤ ꯅꯠꯇꯦ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯌꯥꯝꯃꯟꯕ ꯀꯝꯕꯜ ꯑꯃ ꯏꯜꯂꯒꯅꯤ ꯂꯥꯛꯏꯒꯗꯣ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯅ ꯏꯟꯗꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕꯤꯕ ꯅꯠꯇꯦ ꯑꯍꯨꯝꯗꯨ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯃꯤꯍꯨꯟꯗꯨ ꯆꯣꯡꯈꯠꯂꯛꯏ ꯑꯍꯦꯟꯕꯗꯤ ꯂꯥꯏꯖ ꯎꯕꯗ ꯅꯣꯛꯄ ꯍꯧꯔꯤ ꯂꯩꯁꯦꯝꯕꯁꯨ ꯂꯥꯏꯖꯒꯤ ꯐꯤꯕꯝꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯗ ꯌꯦꯡꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯅꯍꯥꯟꯈꯩꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤ ꯂꯥꯏꯖꯁꯨ ꯋꯦꯇꯤꯡ ꯁꯦꯠ ꯃꯅꯨꯡꯗꯨꯗ ꯃꯣꯂꯤ ꯆꯪꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯋꯦꯇꯤꯡ ꯁꯦꯠꯀꯤ ꯁꯥꯏꯠ ꯑꯃꯒꯤ ꯅꯥꯀꯟꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯇꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯁꯨ ꯁꯥꯏꯠ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯏꯠ ꯑꯅꯤꯒꯤ ꯃꯌꯥꯏꯗꯨꯗ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯉꯥꯡ ꯗꯥꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯇꯥꯁꯤ ꯅꯪꯒꯤ ꯈꯟꯖꯕ ꯅꯪꯅ ꯅꯤꯡꯖꯕꯒ ꯂꯩꯕ꯭ꯔꯣ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯃꯥꯕꯨ ꯈꯜꯂꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯤꯕꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯑꯁꯣꯝꯗ ꯑꯍꯦꯟꯕꯗꯣ ꯏꯁꯧ ꯇꯧꯔꯛꯏ ꯀꯩꯅꯣ ꯅꯨꯄꯤ ꯍꯪꯕꯕꯨ ꯑꯁꯨꯃꯥꯏꯅ ꯍꯪꯅꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯉꯥꯎꯔꯖꯥꯠꯂꯣ ꯑꯁꯤꯕꯣ ꯂꯩꯁꯦꯝꯕꯅ ꯈꯨꯝꯂꯛꯄꯅꯤ ꯂꯥꯏꯖꯁꯨ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ ꯂꯩ ꯄꯨꯟꯁꯤꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯖꯁꯨ ꯏꯄꯟ ꯄꯟꯗꯕꯤꯗ ꯈꯨꯝꯂꯛꯂꯝꯃꯤ ꯀꯨꯏꯗ꯭ꯔꯤ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯈꯪꯅꯕꯅꯤ ꯑꯁꯣꯝꯗ ꯑꯟꯖꯨ ꯂꯥꯏꯖꯗ ꯀꯤꯟꯒ ꯁꯤꯡꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯑꯩ ꯉꯁꯤꯅꯦ ꯃꯤ ꯍꯥꯠꯇꯣꯏꯅꯤꯀꯣ ꯂꯤꯡꯖꯦꯜ ꯄꯨꯟꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜꯒꯗꯨ ꯄꯤꯛꯊꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯂꯥꯏꯖ ꯏꯀꯥꯏꯅ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯖꯩꯗ ꯃꯃꯤꯡꯗꯣ ꯖꯤꯅꯕꯨꯗꯤ ꯍꯧꯕ ꯑꯁꯣꯝꯗ ꯂꯤꯡꯖꯦꯜꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯑꯣꯟꯁꯤꯜꯂꯒ ꯀꯗꯥꯏꯗꯒꯤ ꯖꯤꯅ ꯍꯧꯕ ꯅꯨꯄꯥꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯑꯟꯖꯨꯅ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯂꯤꯡꯖꯦꯜ ꯑꯣ ꯐꯔꯦ ꯑꯗꯣ ꯐꯖꯅ ꯈꯪꯅꯧꯀꯣ ꯂꯝ ꯍꯦꯟꯒꯅꯨ ꯑꯁꯣꯝꯗ ꯑꯍꯦꯟꯕ ꯑꯣꯅꯣ ꯗꯥꯆꯧꯕ ꯍꯣꯞꯇꯕꯤ ꯗꯥꯏ ꯁꯩꯍꯧꯗ ꯃꯩꯈꯨ ꯀꯥꯔꯕꯀꯣ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯗꯥꯝꯆꯥ ꯑꯣꯏ
Nang hantak yaksangda abir da hewdrso mathangdadine nei khangni. Tanjanuda yausangda abir taiba fanghongdaba nupa amana chatna hairambani. Mina lakjaba yadaba laijado yam sauninglu male. Prap thoraaga lami mayaiduda leplaga laija yam usittana. Toy, nang amda ngai kho. Laija khutkadu khatlaga kausilai. Nupaduso hanjilaklaga laijagi manakta changsilai. Laija khukapiga thak kapaga yam phawwa sanana hairi. Nanguma pet langbadi hairano. Ekoi sai no phaw aigi mai sitane abir dai hendri. Atai nupida pangya yaraso idea de. Aingodadi aduguma tawrkana. Matung manaw langnarakana ko. Chalo yare nasaktu yengmingde. Nupaduso kirup laijada yenglamlaga chatkre. Laijage wadu tabada leiriba mayamduso laijage atopa nupa koinaba leiba mankre. Punsibadi ngasai kai urude. Laijana kambal illaga leirambaduda phingna changsilai. Anubu jablepi mahausagum laijada naksanba ngamdre. Laija mamit kadu ngaksang ngangli. Manatonuso ngaksang he ngangli. Majinuso musuk mushile. Hek yengbada khangba ngamli. Laija nare haibado. Punsiba tapna hanglai. Anga nang namro. Laijadi punsibagi condition do khangbiba nate. Ngarangi thawdok tu ningsinglaga yam ikaina. Nare kokshijo yam si. Punsiba mabira chelaga laijada munna ngakna yenglamlaga mamaido fatlai thoklaga yam nungaitaba sakpam amaga loinana chatpa hauki. Ahenbaga leisembaga so punsibagi matawduda gyan men tadana punsibagi matung inaki.